Tungan social media ki Maru Oiba e pau update khram yam de thamjage Licypriya kanguzam na maha ki Facebook ki post amada yamna nungai ta wa phum khara thamlagle miyam gi awa nungai aingon da wakat pham oiramba aigi phone Samsung S23 Ultra phone asi ngarang Huranba Singna Lakpikhre Thodok asi ngarang numidang sorangna pung 13 gi minute kulumdoi tarakpa matamda Greater Noida West near BLS Wall School gi mafam amada Sunday market ki vegetable shopping tawringai da phone asi lakhibani hairi Phone asida yamna Maru Oiba wall gi mafum kayada mahangna saruk yaruba program kaya gi Maru Oiba sing loini yaukre hairi Licypriya kanguzam gi phone lakhibagi thodok asi anirak subani hairi mamangi Diwali gi matam 2022 gi Diwali gi matam dasu bike thodun lakpa miyoi anina phone lakhibagi thodok amuksu thokre hairi Licypriya kanguzamna mahaki mangkhraba lakpikhraba phone asi phangnabagi damakta social media gi mateng lawraga mateng pangbiu hainasu mahakna yamna nungaitana phongdorakle Arambai Tingol gi ming sizinaduna katok karan tawramba miyoi amana Arambai Tingol bu lan uhanaba honarambani haibama sengdorakre mahaki sengdok waral adudi ai Muslim masani mayam aina Meitei Saraga Meitei nupi koibani amadi aina Arambai Tingol Saraga video amadi upload tawkhiba adu miyam da ai sengdoksari haina asumna phongdorakle mayam ai Muslim masani aina Meitei Saraga Meitei ki Meitei nupi ga loina bagi madi aina Meitei Saraga Arambai Tingol gi saktam lawaka video amadi photo chingba upload tawki aina tawkiba mayam adu Arambai Tingol na waraglaba matungda mayam da ai sengdoksari amadudi mayam ai Muslim sensam sagai matung tarapada sigumba thongse tawba tarabadi mayam biba teraka sana yana hojagani Makhatana Arambai Tingol gi lusing purel korongan khuman gi post gi Maru Oiba matang miyam da share tawjage Arambai Tingol gi athobu pari pumnamak aikhoi hojik Herasandra gi saklon loduna aikhoi gi isa gi imungdagi ise isan isil inau sagaina tai laikai khuldagi hoduna ireipak iphrup ki wari saba matam oire Meitei phurupu atamnana muthanaba honaragliba drug amadi igi pal thugainaba honaragliba singasi pumnamak aikhoi thengnaba matam oire wari saba matam oire haina Arambai Tingol gi lusing purel korongan ba khumanna wafam singasi thamlakle Makha tarakpa update pungni funifan gi manungda sengdorok taba tarabadi khangabuk to khulai paiba sing sangbada boycott toragani haina waremna khre hairi ngarang numidang sorangna pung mapan makhairom tarakpa matam adwaida gypsy thauduna lakpa sakhang da bamyoi taret lomna Suru Hospital gi proprietor Dr. Somen Laisram gi mayumda hand grenade ama thanamba thodok mari lainana ngasi ayuk pung 13 rom taba matamda khangabok kaithelda phamkiba miphamna warep mari lawkhre Hairibu warep sing adudi Dr. Somen Laisram gi yumda hand grenade thanamba amadi mobile phone puduna satkibasi akanba mongda condemn tawi asigumba thodok asi matungda amukhana thogan biganu thodok asi karamba lubna karigi satharibano haiba pungni funifan gi manungda media gi thongda sengdok pirau karigumba sengdorok taba tarabadi khulai paiba miyoi amata khangabo khulda sangbada boycott tawba hainasu yanare hairi masiga loinana thokliba thodok asida kanana sathabano haiba manipurda leiriba lupsingna thidokpada mating pangbiu hainasu warepna khre hairi Makha tarakpa update ta asiba haksang ama ISBT toilet manungda leiramle ngasi khuman lampaki manakta leiba ISBT gi toilet manungda miyoi amagi asiba haksang ama taduna leiramle hairi miyoi asi yengbada soragna sahi 13 rom mali asiba asigi manakta sirinama sutaramle hairi mahak overdose satpadagi siba oiramgani haina thaznari asiba haksang asi masak maming khangdokna naba moksa thamkhre hainasu makha tana phongdokle